Iramdam ipau YouTube channel miyang tabiriba punong putaramna okjari ngasi phongkhiba tongan ba pauche singdagi maru oiba pau khara pathokjari ahanbada maru oiba pau chawba mina hatpa oiramle mi hatpada maru oina chenaba nupa amaga nupi amaga fare Manipurda thokliba lan asi kukilan natte achauba force amana makhoigi marumda leiraga Manipur thugainaba mitei muthanaba chatharakpa lani haina RK Sanayama meghenna phongdokre February 16 mamangda lengak semhaudrabadi JNK gumna Manipur da su chahi taruk PR thamlak loi haingai leite haina MLA ibom chana phongdokre amadi Kaubru amasung thangjing khubamda yungliba cross lokthoknaba sajibuda lai khurumba yahanaba taknakre haujik pau sandokna pizari Chawba mina hatpa oiramle mi hatpada maru oina chenaba nupa amaga nupi amaga fare Imphal West District ki manung chanba wangoi khaidemda macha ani leirabi maunaha ama siraga phangkhibadu kanagumba kharana hatpa oiramle haina thajaba yaba mafamdagi phangba pau amana hairi pau asina makhatana hai nupi adu masana ilakhiba phi macha aduna makhauri lahalaga hathibani haibagi chapchaba khudam sing police ki forensic team na khangba ngamkhi mihat pasing adugi khongul lirakpada wangoi police na ihan hana chingai haiduna mahaki mapuroiba amasung manempok wahang pong chathanaba police na fakhi makhoi ani numit mapani police custody da remand lorga leiri mihat asigi matangda makhoi ani da wahang pong chathabada mihat adugi langlang langjing puthokpa ngamdri makhoi ani na hojik phawba mihat aduda makhoi ani yaude haina phongdokli nupi adu hatpagi matangda police na atoppa maikai amada haidoklaga thibo humbagi thabak chathabada langathen laikhom bazar dagi hojikna nongpok kaithen manbi awang laikai da leiba Moirangthem Dhanajit chahi kunganipan amasung Jaidipo Wangkhem dagi KS Kananbala Devi Alice Dhanesuri chahi nifuga mathoi kauba mioi ani fagathi makhoi ngasi chief judicial magistrate Imphal West ki kota puthoklaba tungda police custody da remand lokthakre thajaba yaba pau asina makhatana hai nauna fagalakhiba Dhanajit masamakna mihat adu chathakhibani haina maral yajare nupi adu mahakna kautholaba tungda mafam aduda makhauri lakhalaga hatpani haibasu khangba ngamle adu mapum mihat asigi matangda police na makhoi mari fare haibadagi hena karigum wafam amata phongdokpa leitri police custody da remand tawrabanina ngasi nongmanini asida achumba loina maputhokpa ngamlagani haina police na phongdokli asigumba makhalgi mihat mipungi casing asi khudakki oinadi achumba hektamak phangba ngamde aduma pumihat asida chenai haina fariba mahaki mapuroiba khaidem naresor chahi kungamapan amasung manempok khaidem ongpi indira chahi nifuga tereti hojik phawba mihat asida chenai haibagi chapchaba likhul amata puthokpa ngamdri makha taba paw ngainari kukilan natte achowa force amana makhoigi marumda leiraga manipur thugainaba mitei muthanaba chatharakpa lani haina meghenna phongdokre hojik tholiba irang asi aikoina kukilani hairibasi asengbadi kukilan natte achauba force amana makhoigi marumda leiraga manipur thugainaba amadi maitai muthanaba chatharakpa lani haina UNLF ki hanagi chairman RK Meghenna chahi tare khuntakpa ningsing thoromgi manung channa chamaga humfumapan suba bir tikendrajit ki mapok kumanga mari leinana tikendrajit ki mitam ama Tripura gi Bhamutiya gi manung chanba beri murada maikhum hangdokpagi thoromga mari leinana phongdokre UPF amasung Tripura Manipuri Students Youth Coordinating Committee ga khutsamnaraga pangthokhiba maikhum hangdokpagi thorom aduda chief guest oikhiba RK Meghenna makhatana haikibada loisendana leiriba irang asi araiba irang amanate chahi lising ani gi puari leiba Manipurda chauna temsingnarakpa thodok amani maram aduna tongan tongan ba lamdamda leiba maitai singna maitai gi thongna pangal adu kaudona leiba mathau tai maitai singkhakta natana Manipurda khundamina riba kanglup puru khudimak sogat minaduna apunbagi pangal sagatpa changi Democracy ne di hairga democracy nataba system asina maitegi thongna lingjen chana lon amadi mapangal adu buthugaidana sontha halli Manipurda leiriba mitei sing mapangal sontharga lakliba asi matam kuire mitegi thongna lingjen lichat mating sontharakpa asigi maramdi multi party system asina election matamda senja thumjada luphankiba aikhoi maselgi marakta tokhai hanba lamchat kamtharakpa kaya asidana harul sing nupi sing bulana puduna chatli democracy ne di haiba democracy di nataba machat asina aikhoi gi furup sontharakpani Manipur thugaina ba hona khiba kaya asida Japan Korea America yauna India gi wangmada leiba maitai singna punsinaduna Manipur kanna ba hona bada saruk yafam thoi loinana aikhoi amata oina punsilaba tungda Manipur thugaina ba hona khiba kaya asi laksan bangamgani bir tikendrajit ki mitam hangdokpa asida suthang ama oiba khaknatana Manipur kanba pamba misak ama oina thorom asida yawba phangba sinungai
ꯇ꯭ꯔꯤꯄꯨꯔꯥꯗ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯔꯛꯂꯕ ꯃꯩꯇꯩ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯃꯃꯥ ꯂꯩꯕꯥꯛ ꯏꯄꯥ ꯏꯄꯨꯁꯤꯡꯕꯨ ꯅꯤꯡꯖꯕꯒ ꯂꯣꯏꯅꯅ ꯇ꯭ꯔꯤꯄꯨꯔꯥꯗ ꯃꯁꯛ ꯊꯣꯛꯄ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯅꯕ ꯍꯣꯠꯅꯕ ꯇꯉꯥꯏ ꯐꯗꯦ꯫ ꯇꯨꯁꯣꯟ ꯃꯥꯟꯁꯣꯟꯅꯅ ꯂꯩꯔꯤꯕ ꯑꯄꯤꯛꯄ ꯐꯨꯔꯨꯞꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯩꯇꯩꯁꯤꯡꯁꯨ ꯃꯁꯛ ꯊꯣꯛꯅ ꯍꯤꯡꯕ ꯉꯝꯕ ꯆꯪꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯀꯤ ꯃꯤꯇꯝꯗ ꯃꯤꯌꯥꯝꯅ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ꯫ ꯐꯦꯕ꯭ꯔꯨꯋꯥꯔꯤ 16ꯒꯤ ꯃꯃꯥꯡꯗ ꯂꯩꯉꯥꯛ ꯁꯦꯝꯍꯧꯗ꯭ꯔꯕꯗꯤ JNK ꯒꯨꯝꯅ ꯃꯅꯤꯄꯨꯔꯗꯁꯨ ꯆꯍꯤ 3 PR ꯊꯝꯂꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯅ MLA ꯏꯕꯣꯝꯆꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯑꯃ ꯂꯩꯍꯟꯅꯕ ꯁꯦꯟꯇꯔꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯐꯤꯚꯝ ꯑꯁꯤꯗ ꯂꯩꯉꯥꯛ ꯁꯦꯝꯕ ꯌꯥꯕꯒꯤ ꯐꯤꯚꯝ ꯂꯩꯇꯕꯅ ꯁꯦꯝꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯊꯪ ꯆꯍꯤ 2023ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 16 ꯃꯃꯥꯡꯗ ꯂꯩꯉꯥꯛ ꯁꯦꯝꯍꯧꯗꯕ ꯇꯥꯔꯕꯗꯤ ꯖꯝꯃꯨ ꯑꯦꯟ ꯀꯥꯁꯃꯤꯔꯗ ꯆꯍꯤ 3 PR ꯊꯝꯈꯤꯕ ꯑꯗꯨꯒꯨꯝꯅ ꯁ꯭ꯇꯦꯠ ꯑꯁꯤꯗꯁꯨ ꯊꯝꯂꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥいꯂꯩꯇꯦ ꯍꯥꯏꯅ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔꯒꯤ MLA ꯈꯣꯡꯕꯥꯟꯇꯥꯕꯝ ꯏꯕꯣꯝꯆꯥꯅ ꯉꯁꯤ ꯃꯍꯥꯛꯀꯤ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯕ ꯁꯋꯨꯝꯕꯨꯡ ꯀꯕꯨꯏ ꯈꯨꯟꯖꯥꯎꯒꯤ ꯃꯜꯇꯤꯄꯔꯄꯁ ꯄ꯭ꯂꯦꯠꯐꯣꯔꯝ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯗꯨꯅ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟ ꯃꯐꯝ ꯂꯧꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯏꯔꯥꯡ ꯀꯌꯥ ꯍꯧꯈꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟ ꯁꯤꯟꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯏꯔꯥꯡ ꯍꯧꯈꯤꯕ ꯀꯌꯥ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯦꯁꯦꯝꯕ꯭ꯂꯤ ꯗꯤꯖꯣꯜꯕ ꯇꯧꯗꯨꯅ ꯅꯧꯅ ꯃꯤꯈꯜ ꯄꯥꯡꯊꯣꯛꯎ ꯍꯥꯏꯅ ꯗꯤꯃꯥꯟ ꯇꯧꯔꯤ꯫ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯑꯗꯨ ꯍꯧꯈꯤꯕ ꯆꯍꯤ 2018ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯗꯨꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯂꯔꯣꯏ ꯈꯟꯕꯗꯒꯤ ꯁꯦꯟꯇꯔꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯁꯄꯦꯟ ꯇꯧꯔꯒ PR ꯊꯝꯂꯛꯈꯤꯕꯅꯤ꯫ ꯃꯗꯨ ꯑꯣꯏꯗꯨꯅꯁꯨ ꯍꯧꯖꯤꯛ ꯁꯦꯟꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯑꯃ ꯑꯊꯨꯕ ꯃꯇꯝꯗ ꯊꯝꯅꯕ ꯍꯣꯠꯅꯔꯤ꯫ ꯂꯩꯉꯥꯛ ꯁꯦꯝꯕ ꯌꯥꯕꯒꯤ ꯐꯤꯚꯝ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯁꯤ ꯗꯤꯖꯣꯜꯕ ꯇꯧꯔꯒ ꯏꯂꯦꯛꯁꯟ ꯇꯧꯔꯛꯀꯅꯤ ꯍꯥꯏꯅ ꯄꯥꯔꯨꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯂꯩꯉꯥꯛ ꯁꯦꯝꯕ ꯌꯥꯕꯒꯤ ꯐꯤꯚꯝ ꯂꯩꯇꯕꯅ ꯃꯇꯝ ꯈꯔ ꯆꯣꯟꯊꯕꯅꯤ꯫ ꯐꯤꯚꯝꯅ ꯌꯥꯗ꯭ꯔꯕꯗꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯆꯠꯂꯕꯁꯨ ꯄꯟꯆꯥꯌꯠ ꯏꯂꯦꯛꯁꯟ ꯑꯃꯗꯤ ADCꯒꯤ ꯃꯤꯈꯜ ꯍꯧꯖꯤꯛꯁꯨ ꯄꯥꯡꯊꯣꯛꯇꯅ ꯂꯩꯔꯤꯕ ꯑꯁꯤꯅꯤ꯫ ꯆꯠꯅ ꯀꯥꯡꯂꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯂꯦꯛꯁꯟ ꯍꯦꯛꯇ ꯄꯥꯡꯊꯣꯔꯛꯇꯕꯁꯨ ꯌꯥꯏ꯫ ꯃꯁꯤꯁꯨ ꯈꯪꯕ ꯆꯪꯏ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ BJP ꯅꯠꯇꯅ ꯑꯇꯣꯞꯄ ꯄꯥꯔꯇꯤ ꯑꯃꯠꯇꯅ ꯂꯩꯉꯥꯛ ꯁꯦꯝꯕ ꯑꯣꯏꯊꯣꯛꯂꯣꯏ꯫ ꯑꯗꯨꯅ ꯌꯥꯅꯤꯡꯗꯕ ꯂꯩꯔꯕꯁꯨ ꯑꯩꯈꯣꯏ ꯃꯁꯦꯟ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯔꯒ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯑꯃ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯝꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯣꯏꯒꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥ ꯀꯌꯥ ꯆꯪꯂꯛꯇꯨꯅ ꯈꯨꯟꯗꯥ ꯂꯩꯇꯥꯁꯜꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ MLA ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯥꯏꯟ ꯀꯥꯏꯅ ꯆꯪꯁꯤꯜꯂꯛꯈꯤꯕ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯇꯨꯅ ꯃꯔꯝꯗ ꯍꯜꯍꯟꯈꯤꯒꯅꯤ ꯍꯥꯏꯅ ꯃꯥꯡꯖꯧꯅꯅ ꯂꯥꯎꯊꯣꯛꯄ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯤꯌꯥꯝꯅꯁꯨ ꯁ꯭ꯇꯦꯠ ꯑꯁꯤꯗ NRC ꯅꯠꯇ꯭ꯔꯒ ꯃꯁꯤꯒ ꯃꯥꯟꯅꯕ ꯃꯦꯀꯥꯅꯤꯖꯝ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯂꯕ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯆꯠꯊꯒꯗꯧꯔꯤꯕ ꯁꯦꯟꯁꯁ ꯑꯃꯁꯨꯡ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯊꯕꯛ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯇꯨꯅ ꯃꯔꯝꯗ ꯍꯜꯍꯟꯍꯧꯗꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯤꯇꯣꯞꯅ ꯂꯩꯉꯥꯛ ꯄꯥꯏꯗꯨꯅ ꯂꯩꯔꯕꯗꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯄꯥꯡꯊꯣꯛꯄꯗ ꯀꯥꯆꯤꯟ ꯀꯣꯏꯌꯥ ꯌꯧꯔꯣꯏ, ꯑꯩꯈꯣꯏꯗ ꯄꯦꯟꯗꯕ ꯃꯥꯌꯣꯛꯅꯒꯅꯤ꯫ ꯆꯤꯔꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯂꯩꯉꯥꯛ ꯄꯥꯏꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯆꯤꯡꯊꯅꯗꯨꯅ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯑꯊꯨꯕꯗ ꯂꯩꯉꯥꯛ ꯁꯦꯝꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯈꯤ꯫ ꯀꯧꯕ꯭ꯔꯨ ꯑꯃꯁꯨꯡ ꯊꯥꯡꯖꯤꯡ ꯈꯨꯕꯝꯗ ꯌꯨꯡꯂꯤꯕ ꯀ꯭ꯔꯣꯁ ꯂꯧꯊꯣꯛꯅꯕ ꯁꯖꯤꯕꯨꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯌꯥꯍꯟꯅꯕ ꯇꯛꯅꯈ꯭ꯔꯦ꯫ ꯊꯥꯡꯖꯤꯡ ꯆꯤꯡ ꯑꯃꯗꯤ ꯀꯧꯕ꯭ꯔꯨ ꯈꯨꯕꯝꯂꯦꯟꯗ ꯃꯔꯝ ꯆꯥꯗꯅ ꯌꯨꯡꯁꯤꯜꯂꯤꯕ ꯀ꯭ꯔꯣꯁ ꯂꯧꯊꯣꯛꯅꯕ ꯑꯃꯁꯨꯡ ꯃꯤꯌꯥꯝꯕꯨ ꯂꯥꯏꯐꯝꯂꯦꯟꯁꯤꯡ ꯑꯁꯤꯗ ꯂꯥꯏ ꯈꯨꯔꯨꯝꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯅ ꯀꯃꯤꯇꯤ ꯑꯣꯟ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯦꯟড ꯄ꯭ꯔꯤꯖꯔꯚꯦꯁꯟ ꯑꯣꯐ ꯗꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯔꯥꯏꯠꯁ ꯑꯣꯐ ꯀꯧꯕ꯭ꯔꯨ ꯑꯦꯟ ꯊꯥꯡꯖꯤꯡ ꯍꯤꯜꯁ ꯔꯦꯟꯖꯅ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯖय ꯀꯨꯃꯥꯔ ꯚꯜꯂꯥꯗ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯗꯨꯅ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ Y. ꯁ꯭ꯌꯥꯝ ꯈꯨꯃꯟꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯒꯚꯔꯅꯔꯗ ꯄꯤꯁꯤꯟꯈꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯄꯜꯂꯤꯕ ꯋꯥꯐꯝꯁꯤꯡꯗꯤ ꯊꯥꯡꯖꯤꯡ ꯆꯤꯡ ꯑꯃꯁꯨꯡ ꯀꯧꯕ꯭ꯔꯨ ꯈꯨꯕꯝꯂꯦꯟꯗ ꯃꯔꯝ ꯆꯥꯗꯅ ꯌꯨꯡꯁꯤꯜꯂꯤꯕ ꯀ꯭ꯔꯣꯁ ꯂꯧꯊꯣꯛꯇꯨꯅ ꯁꯖꯤꯕꯨ ꯊꯥꯗ ꯅꯥꯠꯀꯤ ꯆꯠꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯌꯥꯝꯕꯨ ꯂꯥꯏꯐꯝꯂꯦꯟꯁꯤꯡ ꯑꯁꯤꯗ ꯂꯥꯏ ꯈꯨꯔꯨꯝꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯟꯒꯗꯕꯅꯤ꯫ ꯏꯕꯨꯙꯧ ꯃꯣꯏꯔꯥꯡ ꯊꯥꯡꯖꯤꯡ ꯂꯥꯏꯀꯣꯟꯗꯒꯤ ꯑꯩꯆ. ꯅꯤꯂꯃꯅꯤ ꯉꯥꯡꯈ ꯂꯝꯄꯥꯛ ꯁ꯭ꯄꯣꯔꯠꯁ ꯀꯝꯄ꯭ꯂꯦꯛꯁ ꯐꯥꯎꯕ ꯉꯔꯥꯡ ꯃꯤꯌꯥꯝꯅ ꯔꯦꯂꯤ ꯑꯃ ꯆꯠꯂꯕ ꯃꯇꯨꯡꯗ ꯒꯚꯔꯅꯔꯗ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯗꯨꯅ ꯋꯥꯀꯠꯈꯤꯕꯅꯤ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞ ꯀꯌꯥꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯌꯥꯝꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯁꯦꯡꯂꯕ ꯂꯥꯏꯐꯝꯂꯦꯟꯗ ꯃꯤꯌꯥꯝꯕꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯐꯪꯍꯟꯅꯕꯒꯤ ꯃꯇꯥꯡꯗ ꯀꯌꯥꯔꯛ ꯍꯟꯅ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯗꯨꯅ ꯋꯥꯀꯠꯂꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯃꯇꯤꯛ ꯆꯥꯕ ꯊꯕꯛ ꯊꯧꯔꯝ ꯑꯃꯠꯇ ꯄꯥꯏꯈꯠꯂꯛꯄ ꯂꯩꯇꯦ꯫ ꯈ꯭ꯋꯥꯏꯗꯒꯤ ꯏꯀꯣꯟ ꯀꯣꯟꯕ ꯑꯣꯏꯅ December 13ꯗ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯄꯤꯁꯤꯟꯈ꯭ꯔꯕꯅꯤ꯫ ꯂꯩꯉꯥꯛꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯃꯑꯣꯡꯗ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯜꯂꯛꯄ ꯌꯥꯏ꯫ ꯁꯦꯡꯂꯕ ꯀꯧꯕ꯭ꯔꯨ ꯑꯃꯁꯨꯡ ꯊꯥꯡꯖꯤꯡ ꯂꯥꯏꯐꯝꯂꯦꯟꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯅ ꯀꯩꯗꯧꯉꯩꯗ ꯃꯟꯇꯤꯛꯅꯕ ꯇꯧꯔꯣꯏ꯫ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕ ꯃꯇꯝꯗꯒꯤ ꯃꯤꯌꯥꯝꯅ ꯂꯥꯏꯐꯝꯂꯦꯟꯁꯤꯡ ꯑꯁꯤꯗ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯂꯥꯛꯈꯤꯕꯗꯨ ꯍꯟꯗꯛꯁꯨ ꯑꯊꯤꯡꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯄꯥꯡꯊꯣꯛꯄ ꯌꯥꯍꯟꯒꯗꯕꯅꯤ꯫ ꯊꯥꯡꯖꯤꯡ ꯈꯨꯕꯝꯂꯦꯟꯒꯤ ꯆꯤꯡꯗꯣꯟꯗ ꯈ꯭ꯔꯤꯁꯇꯥꯟꯒꯤ ꯀ꯭ꯔꯣꯁ ꯌꯨꯡꯁꯤꯜꯂꯤꯕꯁꯤ ꯈꯨꯗꯛꯇ ꯂꯧꯊꯣꯛꯄꯒ ꯂꯣꯏꯅꯅ ꯁꯖꯤꯕꯨ ꯊꯥ ꯃꯅꯨꯡꯗ ꯃꯤꯌꯥꯝꯕꯨ ꯂꯥꯏꯐꯝꯂꯦꯟꯁꯤꯡ ꯑꯁꯤꯗ ꯂꯥꯏ ꯈꯨꯔꯨꯝꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯟꯒꯗꯕꯅꯤ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯥꯡꯂꯨꯞ ꯀꯌꯥꯅ ꯈꯨꯟꯗꯥꯔꯤꯕ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯀꯜꯆꯔꯦꯜ ꯍꯦꯔꯤꯇꯦꯖ ꯉꯥꯛꯅ ꯊꯝꯅꯕꯒꯤ ꯃꯇꯥꯡꯗ ꯂꯩꯉꯥꯛꯅ ꯃꯁꯛ ꯊꯣꯛꯄ ꯊꯧꯔꯥꯡ ꯂꯧꯈꯠꯄꯤꯌꯨ꯫ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯖय ꯀꯨꯃꯥꯔ ꯚꯜꯂꯥꯅ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯅꯕ ꯇꯛꯁꯤꯟꯈꯤ꯫